ngasi ahan boina nungthil gi pauksi gi chifong ama oiriba paunil khol gi pauksi gi chifong dagi thamjagi maisor thonau zomna jiribam Thoudoki matangda NCW da thakiba chirol gi matung ina commissioner sigi makai dagi Manipur gi chief secretary amadi DGP da report Piraknaba se Tharakhre haiba wapam asina ahan boina kudol tamjari amadi video asibu mieng tabiri ba punopu taramna okjabaga loinana Loktak Mapao updates ki makai dagi ikai komna buchari RPI Athouba gi national secretary maisor Naungzamna Jiribam gi Thoudoki matangda National Commission for Women NCW da thakiba chirol gi matung ina commissioner sigi maikaidagi Manipur gi chief secretary amadi DGP da report Piraknaba se Tharakhre hairi mioi taru hatkiba Jiribam Thoudoki chapchaba report numit 10 phawbugi manungda Piraknaba National Commission for Women gi maikaidagi Manipur gi chief secretary amadi DGP da se Tharakle Jiribam ki jakudo da pikliba angang yauna mioi taruk tamthina hatkiba Thoudok adugi Republican Party of India Athouba gi National Secretary Maisor Thaunauzamna National Commission for Women NCW da wakat khiba adugi makha satharpo oina commissioner sigi makaidagi Thoudok adugi chapchaba report ama numit 10 gi manungda pikhal u haiba warol yawba cherol ase ngarang Manipur gi chief secretary Benet Joshi amadi DGP Rajib Singhada tharakhibani hairi NCW gi joint secretary A Soli Salai na khuyek pi dona tharakki ba chirol aduna hai National Commission for Women's Act 1990 gi section 10 gi makhada leibak asigi manungda leiba nupi da chathaba miot minai nupi singi right matpa amadi nupi singi punchi bu ngak shenbagi hak commission asida lei Jiribam ki jakudo da nupi ahum amadi angang ahum tamthina hat ki ba thong asida akanba action lokotpam thokpani masigi matangda commission asina angamba thabak paikhatna ba hona gani Thoudok asida victim oihuriba imung manung sing da achumba well phangna Honagani amadi senabasingi maralgi matik chaba chairak phangandana tuminna loishin giba yaroi haina cherol asina pali punama asigi yenglaga Manipur Lei-Ngakta nupi amadi angang sing da thonba crime sing da kanba mieng changduna asiguma crime asi makhatana thoktana ba honabiu loinana hairiba Jiribam gi Thoudok asigi matangda chief secretary amadi DGP na chap chaba detail oiba report ama numit 10 phawbugi manungda commission da pikhal u haina chirol aduna makhata na BJP gi Lei-Ngakna democracy bu khonggong naraga tawning ba tawduna leire haiba okram ibobi gi wapam thamjage hawzik state asida Lei-Ngak pairiba BJP gi Lei-Ngak asi Bharat ki Sanvidhan piba chana kanglon singbu ngakna chattabaga loinana democracy bu khonggong naraga tawning ba thabak sing tawduna leire haina CLP gi leaders oiriba hana gi chief minister okram bina haikre wapam asi ngasi BT Road laiba Congress Bhavan da pangthokpa pawmising unaba amada mahakna phongdokhibani mahakna makha taraduna hai Bharat ki Sanvidhan gi article 174 na piriba sing amadi Sanvidhan ki makha da sem leba rule of procedure conduct of business rule number 17A na ngakna chatre amadi calendar year amada yamdrabada democratic elected government amagi oina assembly session ahumlak phangadaba adu Lei-Ngak asina ngakna chatre hairi hawzik jahi loigadawriba phawba winter session kaunaba thawrang amata paikhattre hiram asigi matangda Congress ki makaidagi governor da memorandum ama pishin kibaga loinana speaker amadi chief minister da su copy amamam ngarang pishin khre mahakna makha taraduna BJP Lei-Ngakna Sanvidhan piriba right ching ngakna chatre amadi supnam sasan singi thabak chathariba asi lamdam asigi miyamna su soiduna urangani adubu Congress Party na democracy gi hak sing khongau noriba sing asigi yokta tawpam thokpa sing tawgani amadi Congress Party na tumina laithok loi haikhi makha satharakpada tongan ba page kharagi posting collection tawduna thamjagi drugs na loire naha sing pura fogna tawnare haiba AT gi luching purel korongan ba khuman gi wapam phongdongni Luching purel asigi makhata tharakpada aikhoi ireibak ifuruk ki nik lauraba survival gi question laknaba matam asi phawba maitai nupi kaya phongna mitopta mayum pali aduda maitai nupa kaya phongna nishagi ipak tauri makha satharakpada Kwakaithel 360 hairiba PS asigi post ama nikhalakot charaga thamjage garang kangsup chingkhongda kuki terrorist singna lan kaihurakhre hairi Army personnel nishingani hena sizinaduna Kamal Babu thibigi thabak chathari haiba Army gi wapam phongdongle mainland India ga North East ka samdari ba chicken neck ta Bangladesh ta base tauba Ansar al Islam kauba terrorist organization amana attack chathanana ba plan tauri hairi makha satharakpada hi yai komba news side ba PS asigi post amani khalokot charaga aroi boine miyamda kudol tamjigi Kaksing district ki manung san leiba Korok Pokpi area da police na chat ong sing sek tawbagi thabak sathabada more makai lambi rom dagi lakpa
4-wheeler gari amada tongduna lakpa miyoi amadaki WY tablet 13.942 kg police na phagat kre hairi police na faraba miyoi adudi sora wangsing wangma kaksing dagi MD Abdul Rahman sahi nifu kawi hairi Kaksing Thoubal Imphal West amadi Imphal East area da leiba public miyam dagi sengkhai chungkhai tawbada chenabani haiba aina thingkraba lalolu pripak pro gi kedar ama police na Kaksing district ki manung sara leiba hianglam awang lekai dagi phagat kre hairi police na farba miyoi adudi Salam Dananjoy Singh Elias Muba chahi nifu gumapan kawi hairi police na faraba kedar asidagi mobile phones ani recover tawba ngamkre hairi Bisnupur district ki manung sara leiba Minjang village amadi Wathalambi ani ki LEINABA leiba Dampi Foothills Range ta security ki apunba combined team na thibu humba ki thabak satabada khulai paiba singna lotchin thalamba oigini chingnaba 51 mortar ama magazine yauba 7.62 Astra rifle ama modify sniper 7.62 rifle ani rifle asigi ahangba magazine modify grenade launcher ama single barrel gun ani sarawna kg tare lumba IED mari detonator yaudaba 36 hand grenade ahum 90 meters betray flexible wire ama 7.62 ammunition ani live RDA single barrel ani 51 mortar fire case ani anti-riot shell mapan 303 rifle empty case manga 7.62 mm empty case manga bofeng wireless handle set ama bulletproof jacket ama camouflage jungle boots ama gum boots ama galoinana BP iron plate ani pagat pangamle hairi aroi boina national highway 37 amadi national highway 2 da namdama sigi tangai fadra nongmada sangdraba yatraba potchai puduna lakpa gari chama ga marfu ga mapan amadi sahum ga mogdra hairi lambi asida apan ba yaudana pusilakhre makhatana potchai pusilakpada khudong thiba thokta nabagi damak chingnangai oiba mafam singda security force na conversation tharang lokhatki manipur district pudamakta pamdaba thodok thokta nabagi damak singa masung tamda punna checkpoint cham ga nipan hangduna achat awong sing check tawbagi thabak sathakre haiba wafam asi thamjaraga ngasigidi batang saida loishinjare